Miss Paodam ing tariba kwai panopo taram no sabagolina na krumjari. Ngasigi marueba pauda. Ozoi BJP dagi tokre. The Cradle for Disabled Union Craft Doge Mapalak Suba Mapokumon Toram Pantokre. Luinana PFC Faitolna KMC Y Kamaranga Bu Taruk Sunoda Amadi Chikim FC na PSC Kalingar Bu Ohumanida Maitiba Pikre. Mapungweba Paumu Pizari. Housing Manipur Ladiba, Isu Singasina Lepa, Kaibayabagi Pibam Lakliba, say Tona Lena Lebaki Damakta Tangnaba Gamnaba, BJP Dagi Tokle Haina Saknairaba, BJP spokesperson, Okram Joy Singana Fondokre, Masinong Tilmahaki Yumda, Pangtokpa, Paumi Singa Unabamada, Wafamasi, Fondoladuna, Housing Statusida, Indo Myanmar Border Pillar number Marifumatoigi Isu, Manipur University Vice Chancellor AP Pande, Lotonabagi Kongjang. Karmasari Singna 7 Pegi Pinanaba Matam Sangna Sangsilak Liba Tabak Lepagi Kongjang Framework Agreement ki Warol Singasina Iramdam Manipur Kaibayabagi Piba Mama Lakpada Natana State Asida Ladiba BJP na Lusingba Sarkar Sina Kendra Sarkar gi Lusingba Singda Leibaki Isu Singasi Loisenaba Thona Leina Thangnabagi Mahutta Haijan Nonjabagi Thawong Ase Yaningde Manipur University ki Wathok Ase Central University Oirabasu Local College Mayamama Masigi Makada Leibana State ki Law and Order ki Fibam Dasu Chauna Akaiba Piri Mairoi Singi Chahi Mangbagi Fibam Mamada Lady Aduga MUSC Central University Oirabasu State Asida Leiba Amadi College Mayamama Affiliate Toba Maramna State Sarkarna Khud Changbagi Right Yamna Lei Wathok Ase Loisindana Leiba Habasi Tungda Akaiba Kaya Laklagani Indo Myanmar Border Pillar number Marifuma Toigi Isu Asisu Center na Lumna Laudabana State Asigi Lamgi Saruk Chauna Mangbayabagi Fibam Leibada Miyangi Tamoida, Yaningdaba Masung Pendabagi Yo Asina issue Asi Chauthoropa Yabagi Pibam the Lady, Border Pillar gi issue Asi Center Masung State na Loisena Naba Hona Daba Hibasi, Yaningde Haiba Wafam Sutamke. Hojik Chathariba Parliament ki Mifamda Ministry of Home Affairs ki Standing Committee na Putokiba Framework Agreement ki Warol Sing Aduda State Asi Kaibayabagi Piba Mamata Lakpana Miam da Pukning Koirang Kushaw Nabagi Tangkak Amada Lady Miam na so Makal Makha Kayagi Kongjang Sangsile Asigumba Yamna Maruiba Aruba issue Mayam Asigi Matangda Kendragi Lusing Basinga Nupatok na Thona Leina Tangnaba Ngamdaba Haibasi Laibak Tibani Hojik Lady Basarkar gi Lusing Basinga se Matik Chadre Haibasu Takle Issue Singasiga Mari Lainana Raja Sabagi MP Su Oiriba BJP Manipur Pradesh ki President Bhavanandana Chathariba Raja Sabagi Mipamasida Issue Asiga Mari Lainana Karigumba Wafam Amata Thamkidaba Haibasi Laibak Thibani Miyangi Mihut Oirabadi Miyangi Hul Khangna Thabak Tawgadabani Asigumba Aruba issue Singasi Tanganaba Masong Mianga Loinana Kongjang Changsin Minanaba BJP Dagi Tokpane Ngasi BJP Manipur Pradesh ki President Su BJP gi membership Dagi Tokpagi Cherolamasu Pisin Krehaiba Wafam Fongdoladuna Langthabal Kendra Ladiba BJP Mandal gi member Singsu Ngasi Dagi BJP Dagi Tokle Mianga Loinana Mangda Tariba issue Singasi Punna Tangnaduna Kongjang Changsin Minaragani Hojimaki Wainadi political party Amata Yaubagi Firep Laitri Haiki Manipur University Kanaba, Manipur ki Sata Punai Kanaba. Eko Make Yadonda. A Bharatiya Janata Party ki member ki Toga Mayam Punama Nintina. Tonga Lena, Nasigi, Manipur ki Uzik Ladiba Framework Agreement ki Ihoda, Manipur ki Territorial Integrity ki Ihoda, Loinana 7 pay commission Pina Buki, Eko employee Mayam ki Ihoda Mayam Sabyanaba. The Cradle for Disabled Union Craft Do Linkhatkibagi Mapalak Suba Mapokumon gi Thauram ngasi Imphal East District ki Manung Chana Leiba Yaripok Tulihal gi Mipun Sangda Pangthokre Thauramatu the Imphal East District ki Social Welfare Officer A Umaranina Athoiba Mitung Craft Do gi Chairman MD Riazuddin Sahana Thauramapu aduga 26 Assam Rifles Yaripok Post ki Major Suresh Oinam 6 Assam Rifles Andro Post ki Major Rai Video Thawal MD Ashraf Ali Tulihal Gram Panchayat ki Pradhan MD Abdul
Kalek Amadi Ate Saknairaba Mioi Kiana Akanaba Mitunglen Sing Oina Saruaki Mapo Kumon Toramaduga Mari Lenana Infal Iski Manung de Ladiba Disable Oiraba Singda Achamba Kudolga Loinana Tricycle Sing Yentoki Amadi Craft Dugi National Player Ahumda Achamba Kudol Pot Sing Tamduna Puning Tawaki Thoramadu Toiba Mitung Lengi Warol Piraduna Infal East District Social Welfare Officer A. Umaranina Center Amadi State Lingakna Differently Able Oiraba Miamgi Damakta Piriba Scheme Sing Miamda Paodam Bagaloinana Scheme Sing Asi Fangnabagi Damakta Differently Able Oiraba Singna Disabled Certificate Paiduna Isai Sagi Chanaba Scheme Sing Apply to View Haiki Committee on Civil Society Kanglaipak CCS Kena Sinduna Manipur gi Puwarida Miamgi Lengak Laikiba Numit October Taraganipal Ingsok Lisangamaga Chamapal Nifu Nipal Haibasida Kananainaba Mifamamangasi Kwakatil Bazarda Pangtokre Convener Jitendra Ningomba Infal College ki Assistant Professor L. Devendro WOK gi President Balana Atoiba Mitung Aduga Thoramapu Akanaba Mitung Oike Jitendra Ningombana Fondora Kibada, Manipur gi Puwarida, Miamgi Lengak Lakiba Numitagi, Nasi Faubada, Ningbakaibagi, Maitibagi, Amadi, Awabasingi, Observe Toduna Lai, Nasi Faubada, Tangdu Laitadana Laitriba, Sida, Karamba Kongtang, Sangshin Chige, Haiba Wakalonda, Nasigi Kananainaba, Mifamasi, Pangtopani, Miamgi Lengak Laitringa, Ing Solisingamaga Chamapal, Nifu Tareki Mamangda, Matamadugi Halaman Singna, Makoina, Ninjaramba, Manglan Namadi, Makoina Tungi Lambi, Samna Bakona Zaramba Singado, Aikoina Ningsingba Matautai Haiki. Handak Manipur High Court Lieutenant Colonel Darambirna Pikalakiba Affidavit Ing Solisingani Taragamato August ki tang tara Nepal dagi Tiba Kangdana Lerakpa Gurumayom Jitesor Allies Gypsy Ase Dimapur gi Rangabahar da Leiba Army gi tent manungda halaba matungda makoi gi mass unit maningda Fumjin Kre Haina Fongdorakpadagi Supreme Court fake encounter tawbagi mayokta case ama thanggalaklagani Wafama Singase Manipur Press Club ta Paumisinga Unabama da Extrajudicial Execution Victims Family Association Manipur Ifam gi President Renu Takelambamna Fongdorakibani Renu na haiki Jitesor Sarmagi matangda case thangalaktuna mahaki laifam thina nabagi imung manungna honaduna lakpani mahak ing lisingani Taramatoi August ki Tara Nepal gi numidang pung tareta baduaida Assam Rifles amadi NSN IMNI chungnabasingna fare haina message tharaklamki madugi matungda mahak thiba khangdana lakpani Dimapur Police tasu FIR chanduna special unit ama semduna thijinbada faba punba leite hairaki Army Singnasu Makoina Thiri Matam Ngaibiyo Haina Kangalaki Masigi Matungda Handakta Lieutenant Colonel Darambirna Army gi Aronba Fongdorakpadagi Jitesor Sharma Halaba Matungda Phumjin Kre Hairkibani Lieutenant Colonel Darambirna Fongdorakiba Asidagi Ifamna Supreme Court Thangatlakliba Fake Encounter Case Lisingamaga Changwa Henba Asida CBI na investigation asigi achumba kharadi phangba ngamlagani haina thajai amadi Ifam gi thabak thoramda tengbang ni haina lawi aduga Lieutenant Colonel Darambir bo thagatli hojik CBI na investigation chathariba ase matam lauduna leire masida state government amadi India government na atubada justice fanganba ngamnanaba midyeng changbiu amadi fanganaba hona biu haiki victim family mayam na koi masi tumina kaisu akoi leithoi sidai sida thogle iba hujigi Darambir case na ju akoi yamna chawba mating ama oigini akoi case sida yamna strong oiba Manipur fake encounter je tasingna Indian Army gi makhada matamam chatharaba mihan mi bunjingje masi achoba proof ama oigini haina I thamjage aduna thuba matamda ju akoi court Supreme Court sigi posima akoi ngasi maksu akoi lakhalangani haina I thajai thuba matamda akoi Manipur justice porna ba hona munasi N Jitesor gi mayamba G Nutun Chandra Sharmana N Jitesor gi close tawkraba case adu amuk na hongna na hangdolagani Army na miot minai chathariba ase Lekina naba amadi maral leba sing chairak pina naba hona bada miyamna support tawbiyo haiki Ngasi Moregi Trade Center da Manipur Pollution Control Board na sinduna plastic 50 micron makada leba sing seasonaba
lepsi haibagi matangda awareness campaign ama pangthokre thorom aduda L Radhakishore Singh chairman MPCB TH Jiten Kumar Singh law administrative officer MPCB KH Tomba Singh scientist MPCB amadi More police ASP KH Robinson amadi atai officers singna mayai tangbal loduna pangthokre thorom aduda L Radhakishore Singh chairman MPCB na hai Manipur sarkar na haukiba English singani taratari ki September thada Thinkiba 50 micron ni makada leba plastic sing ase more da so pumting thingbagi thabak lokhatpa haukre sarkar na hairiba plastic ase karigi thinglibano hairagadi miyoibada natana environment da akaiba oiba amadi sohanbana amasong aruba laina kiyagi haurakfam oiba maramna thingbani August thadagi Manipur pumbada hairiba plastic makhal ase sizinaba amadi yonbasing logi oiba chairak piragani maramaduna miyamna amadi CSO kayana mateng pangbiyo amadi miyam punamaki daitalai haiba wafam sing thamki campaign asi loiraba matungda more manungda 50 micron ni makhada leiba plastic singi drive setki aduga drive aduda plastic kaya so fagat pangamki more da so MPCB gi office ama atubada hanglagani haiki ngasi yumlonaba Assam state ta final NRC National Register of Citizen gi list lauthoki bagaloinana list asida miyoi Chaurangna lak nifurom yauraktaba amadi Assam state ka yumthangnariba state Manipur romda mito miancha sing changlakpa thingnaba haiduna Manipur government na lokhalakpa section chaurang ama waina Assam ga tainaba Jiribam Manipur state ki Jiribam district taso Manipur state force singna mikopna hom singna lady hari Masi Jiribam district ki Boro Bekra subdivision ki manung chana leiba Barak Turel da amadi Jiri Turel singi lambi singda oiriba Jiri Muk Kapakal Islamabad Latinkal amadi Baiboni Ghat singda Jiribam ki SPM Mubi Singh MPS amadi mahaki makhada leiriba Somendro ASI Jiribam na luchingba team singna koina patrolling chatuna mafam sing asida mitop miancha sing changakpa thingna ba haiduna mikop na hom Singna Laikre Hari, Manipur Force Sing Asina, Assam Romdagi, Narolda Mitot Sing Changlakana Naba Haiduna, he bought Sing season Aduna Kanna patrolling Chatli, Hauji Fawigi Wenadi Mifa Mipun Yaudri Hari. Lamdamasida Chai Kudingi Low Singungi Matamda, Lomi Singna Har Fangdabagi, Achoba, Awabakaya Mayok Naduna Lakli, Agriculture Department na Seng na Tabak Taudabana, Mioy Karana Har Karbar Tauduna, Chai Kudingi Sel Oina Lupa Crore Mangadagina Tara Fauba, Taliba Se, Lenga ki Miding Changbiduna, Agriculture Department ki Mathakta, Vigilance da Tigadhalo Haina, Bhartiya Kisan Sangha Manipur, Pran ki Secretary Biles Darana Fungdokre. Masi Manipur Press Club ta Paumi Singha Unabada Mahanamaka Taraduna Chai Kudingi Manipur da Lomi Singna Hargi Awaba Mayoknari Bharat Sarkar na Chai Kudingi metric ton Lising Taraga Manga Manipur gi damakta Piraklabasu Department na Mayek Seng na Tabak Tawdaba Maramna Hojik Fawada metric ton kaya Pusilakre Amadi Lemhova kaya Ladybage Habadu Mayek Seng na Kangalo Mioy Karana Kudong Chaba Lauduna Lupa Chani Humfutarukta Yongadaba Yuria Beg Adu Karbarwala Singna Lupa Chatreta Yon Mamaramna Lomi Singna Awaba Kaya Mayoknari Chai Kudingi Potok Walakpa Amadi Lomi Singna Awaba Kaya Tengnabana Masagi Low Yontoktuna Atopa Karbarda Tadanaba Honaba Maramna Manipurgi Lomi Mukibayabagi Fibam Yorokle Masida Lengakna Midyang Changbiu Haiki Director Masamuna Mana Tenor long time experience to later Mahana Handakim July Tang early the past week to the mana big press conference some of the mana Nangi Wato Madu a queen react to Maramdi Matan Jada at the Hanuk Jadi Nang Matan Jada Pangana we had our political plan to Guni Madi January the Matan Jadi January retired to Mana Matan Jadi Wang say a queen Madu Monda react to it Masi incompetent way Mam responsibility like the Martin winning Matam to the Nomikita Palam and Wakan Yodi at the Mar resigned to Reformist Students Front RSF headquarters ki Fazin Kiba Mahiroi Luching Basing Asi CGM Tawalgi Korta Putorakre Maralaitaba Mahiroi Luching Basing Thado O Haiduna Mahiroi Singh Amadi Miyamna Kongjang Changsin Kre State Police na Fazin Kiba Mahiroi Singh Adudi RSF headquarters ki Vice President Dea Lakshmi Wangjam Finance Secretary Gitanjali Amasong Publicity Secretary Henry Moirang Temni Haidi Makoi Ahum Ngarang Nongalam Daida Mayum Dagi Tawal Police na Fagat Kibani Haidi Tawal area ta laiba tongan ba school sing Mahiroi Singna RSF ki Fakiba Mahiroi
luchingbasing condition amata yaudana thubada thadorkadabani haiduna kholau kayaga loinana lakpada police na thingduna charhankidre RSF headquarters ki president Toiba Khumanchana phongdorakpada ngasi fawbada RSF na ireipaki amadi mahiroi khunai gi yaifanaba tawduna lakli hairaduna ngarang nongalamdaida RSF headquarters ki vice president finance secretary amadi publicity secretary sing fajin kibadu kanagumba mioi sing kharaga lautunaraga phan kibani haina RSF na lawi aikoi gi thomi kharanga se fajin kiba adudi khudakta thadoraki haiki RSF fu kanglai paga sidagi muthanaba tawba lalongni maramasina lepak miyam gi interesta tang ahum tha nipal english ngani taraga nipal gi ahing nongyaidagi tang manga tha nipal english ngani taraga nipal gi ahing nongyai fawba pung nifu nipal gi general strike tawgani tawramba adu lepak gi integrity te leibana maram moiraduna handokle haiki lenga ki thong yaningdabana strike ase UCM amuko madi CCSK na kauriba pung kunmari gi general strike adu RSF na mapung fana sagotkani amadi tang ani tha nipal english ngani taraga nipal gi ahing nongyai fawba RSF na makata na general strike ase chatharagani haina Toiba Khumanchana mahakna phongdorakli Kakching Khunaugi College ki oja kharana lenga ki order amasong high court ki order bo ikai khumnadaba se laibak thibani amasong matik chaba cherak pifam thoi maramaduna ozadi ozagi mathau tawbana fai haina ngasi Manipur Press Club ta pangthokpa pawgi mifam amada college asigi principal in charge SH Manitombina Paumisingda Fongdokre Manamakha Takibada Ayakti Handakta joint Tawduna Thabak Puba Haurabane Masida Oza Karana Aibu Pai Fate Haibasi Karamna Praman Piga Tauribano Haina Hangladuna Chadriba Potki Mahau Makoina Haiba Ngamgadra Ozadi Mairoi Loina Gadabani Aduga Irang Sagat Gadabanate Ayang ngasi fawbada chahi kuntraga taret college asida oza oirakpada college asigi mangnanaba kari tawkhrabage haina sumakatan hanglakle Mananaba Tauki Haibagi Matik Saba Praman Putopang Amlabade Principal in Charge di Lairadana Oza Oiba Fauba Topige Manamakatana Haiki Manipuri College Kodingmakta Principal in Charge Hapagi Tabak Ase Senior Most Lecturer Kaktada Happy Maramaduna Hyangna Isagi Right Government Tanzabani Aduga Government Nasu Aigi Achumba Dimana Duda Nungsibiduna Principal in Charge Oinabada Approval Pirakibane Adubo M. Sarda Devi Namasigi Mangoinana case ama file Toropadegi Hariba Aibu Principal in Charge Oina Order Tokadabadagi Tintakibani Hari Chalibatha Sigi Tang Tareta Juribamda Laklamba Mahutki Minister T.A. Syam Kumar Singh na Haudik Saba Loisalaklaba Ima Kaitel Gi Manakta Niyongi Wangmada Government Gi Lam Lauseleba Miyoi Singh Atuba Matamda Lautoklagani Hairambagi Matung Inna Wafamasida Yum Sajilamba Yum Taruklom Ngasi Juribam Administration Gi Authority Juribam Municipal Council Gi Staff Amadi Juribam Police Ki Matenga Loinana JCB Sizinaduna Yum Sing Taktokre Ningsing Bayai Mafamasida Juribam Gi Ima Kaitel Gi Public Toilet Sanaba Taurangsu Leiribani Adubu Mafamasi Miyoi Karana Consinduna Labadagi Saba Hodana Ladybane, Asigi eviction Tauribasiki Matanga, Juribam Municipal Council Gi Executive Officer M. Rajan Singh, MMS na Fongdorakpada, Tasigi July Gitang Tareta, Juribam da Laklamba Honorable Mohud Minister na Piramba Instruction Amade Ima Kaitel Sariba Mafamasigi Manakta Toilet Sapam Mafam Sing Asida Encroacher Tauriba Miyoi Sing Asida Notice Piduna Numitari Nigi Manungda Yum Sing Sidok Naba Kangalambasu Tawdabadagi ngasi Juribam Administration gi authorities JMC gi staff amadi Juribam Police gi team yauna JCB sizinaduna yum sing asi takthokpani haina phongdoki Ngarang numidang athengba pung 13 kuntra rom tabada wobugai lamkhaida leiba MS Chaubi Sawmill mafam khangdana haurakpa maina chakibadagi chauna amanga ta thokre mai chakbagi pau phangmadagi Kakching Fire Service ki fire tender laktuna mai kanbagi thabak sathaki U Akhaiba mayam ama leiba maramna Sawmill adugi ayamba saruk tumna chakre adubu thangnabada waigadabadagi di kanbangamki aduga U khaifamasi wabugai awang lekaidagi sapam Chaubi Chahi Yankhai Mapal apokpa S. Birchandragini Mai Chakwa Duda Lupala Nifurongi Mal Chansing Mang Takre Hari JC M2 and MGO na Manipur da Taret Suba Pechan ha Luhai Badavi Tauduna Changselakpa Khongjangbu Sawatuna North Eosita Leiba PDA gi Office Complex da
Mahut Planning amasong PDA gi karmachari singna wakat mi famduna ngasi protest tawkhre. NSNM gi waroisin purakpada Manipur gi apunba saktam natragana ngamkhaida miyamda kaiba yaba thawong sing chathaba yaroi haiba wafamda UCM amuko amasong CCSK na thasigi kuntramathoi gi ahing nongyai degi August amadi ahing nongyai fawba Manipur pumbada pung kunmari gi chathagadawriba general strike ase joint non government voluntary organization kakchingna mapung fana sagotkani loinana kakching maikeida Laibiriba CSO sing club sing ima ivel sing loop sing amadi satra gi sangstan sing nasu general strike asebo sawatpinaba jangbo kakching gi publicity secretary gi cherolamana hairi Amaromda All Jiribam United Clubs Association Azuka nasu general strike asebo mapung fana sagotkani haina and Dharmendra Maitei secretary Azuka Jiribam na thadoroka cherolamana fongdorakli general strike asida international peace and social advancement IPSA Jiribam branch na akanba mawongda sagwatli haina S Ruchandra general secretary IPSA Jiribam branch na thadoroka cherol amana fongdorakli Assamgi ngase puthokiba citizens singi draft list da mioi lak nifurom yaudre makoina makoigi citizenship singi khudam changdam puthokpa ngamdrabadi makoibu state adudagi chalhan khiba yai hairi aduga yumthangnaba Bangladesh tagi ain kaina changlak lamba yai haiduna ing soglisingamaga chamapal yankhai mathoigi matungda hanba waina National Register of Citizens NRC adu update tawre hairi update list adu fongladuna official singna Haike masi chamchamba draft list amani mi bu tanthokpa natraga afa apungi thodo wathok leiroi critics singna haibadadi Bangladesh tagi changchalakhiba sing khangdokpa yabagi mingda Assamgi Muslim singda attack chathabani anoba list asina maramoiraduna pamdaba thodo wathok tholakpa yai haiduna Central Force listing kayamarum sizinaduna ngakseli Union Home Minister Rajnath Singh na haike mioi kharana aki tujungba pohananaba irang sagatli aduga mase draft ne final list nate Assamgi Minister Sarbanandana miyamda appeal tawkibada mai haugadaba I paudagi miyamna section bio aduga mioi crore ahum dasmik ani mapalna makoigi ming hapsinanaba apply taruklabadi list aduda hapsingani mioi crore ani dasmik nipal mapalgi revised citizens list yaure aduga ing soglisingamaga chamapal humudra mathoigi March ki kunmari fawbada citizenship ki khudam changdam pibangam labadi makoibu Indian citizens oina lawadawri center na parliamentary troops lising kulumdoi Assam amasung yumthangnaba Meghalaya Nagaland Arunachal Pradesh amasung Manipur da irang thoktanaba thajinkhre hari Amaromda Assamgi final draft of citizens da mioi lag nifu henna yaroktaba sida opposition party singna parliament da government gi mathakta hunduna ngangkhre West Bengal gi chief minister amasung Trinamool Congress supremo Mamata Banerjee nasu ruling BJP bu kanna chaikhre mana haiki makoina Indian people masama ki lamda refugee ohele ma ki party gi MP gi team ama Assam da tharagani kariguma darkar orbadi mahak masamak Assam da chatkani haiki Miam amabu mireibak machani haina saktak laga loinana halan khigadawri makoi adu Bengalis Biharis aduga Hindus amasung Muslim no chingbane masi divide and rule policy ni haiki maramasina Assamgi district taret Barbita Daranga Dima Masau aduga Sonitpur Karimganj Golaghat amasung Dubrida CRPC gi section chamagani mari thamjinkhre Puneda National Defense Academy da chayasege academic tagi Kashmir pasto amasung dari lol sing curriculum da yahonkhre masina Jammu and Kashmir da posting taba matamda naha oiriba officer singbu mateng ohengani hairi naha oiriba officer singbu Jammu and Kashmir gi line of control da thabak tawrabadi darkar lai hairi aduga hairiba lol ahum ase mafam aduge mayor singna ngangna ribane Kashmir ase lebaga segi lol ni aduga dari amasung pasto na Afghanistan da ngangnaba lol singni foreign language sing oina Arabic Chinese French amasung Russian hauji tamlibane Sanabagi Pauda All Jiribam Sports Association Azad Jiribam na Sindona Jiribam Government Higher Secondary School gi playground da thasigi tarik kunga taretagi hauduna team tara nithoina saruk yaduna satharakliba tara manga suba Chandam Inunganbi Memorial Mini Boys Under 13 Football Tournament 2018 gi ngasi sanakiba league round gi first match da PFC
Faitolna KMYC Kamaranggabu goal 3-0 maithiba pikre amadi GKM FC na PSG Kalimnangarbu 3-2 maithiba pikre ngasi first match da PFC Faitol amadi KMYC Kamaranga team ani na sanaki aduga first half mamangda PFC Faitol gi sanaroi Sainthang jersey number Nipalna 32 suba minita aduga William jersey number 10 na kun suba minita amadi Saithang jersey number Nipalna 32 suba minita goal ahum chanduna account hangdoki second half matungda PFC Faitol team gi sanaroi Mangchungnung jersey number 8 na Yankai Mari suba minita aduga Lairolu jersey number 11 na 62 suba minita amadi William jersey number 10 na 64 suba minita goal ahum amuk chanduna PFC Faitolna KMYC Kamaranggabu goal 3-0 da maithiba piki aroibada maroiba pau umhana pizari ojoi BJP dagi tokre The Cradle for Disabled Union Craft Do Game Mapalak Suba Mapokumon Tauram Pangtokre Loinana PFC Faitolna KMC Y Kamaranggabu 3-0 da amadi GKM FC na PSC Kalingarbu ahumanida maithiba pikre Masigi damaktari MS Paodam loisinjari miyambu muhanna